Ayushman Bharat Pakwar ki thauram ngasi Jennings ki conference hall da Health Minister L. Kumar na chief guest oiduna hongdokre. United Committee Manipur na sinduna ngasi ayuk ke krupatta laikhidraba athaubi singi mafamda langban haitha laithaba ki thauram pangthokre. Thobal District Police amadi Kakching Police ke punba kangbuna Palen Bazar manaktagi nupi ani kani kezi mariga gari amaga kona na fagat pangthre. Thasi ki tara humdoida wangu sadang khongda nga fanaba nupa il langbada turenda lukki bedagi thiba khangdana leirakhiba sorok haibam sanjoy yasi bhakchang ngasi ayuk fangmang amkhrei. Langban haisoi katpagi nungi wakhalon khangna katlabadi laiwai khraba thauba singi thawaina soidana penbi gani haina Captain PD Minister Karam Shyam na phongdokhrei. More lambi amadi town manungda sakhangdaba khulai paiba singna gari lut tawba leptri. Ngarang su More Police na More Town dagi gari lut tawbani haiba mioi ani fagat pamamkhrei. Ngarang More Police amadi ni fuhumdoi suba Assam Rifles ki apunba kangbuna Myanmar ga tainaba Holland 5 Village manaktagi Myanmar macha ama WY tablet piece lising kun romga kona na fare. Ngarang tongan ba mafam manga da mioi manga siduna leiramle laikhidraba sing adugi manungda BDF personnel ama yauri asiba hakchang sing imung manungna loksingkhrei. Tengnopal Police na Myanmar dagi pusilakpa churop win box lising taramathoi Paris box lising taret ka chamanga ESSE box lising amaga chatrok Daiblo beer can chahum ga kuntrani thoi yauna polam kaya fagat khrei. District Health Society Jiribam na sinduna ngasi Ayushman Bharat Pakwada ga mari leinana miyamna Jiribam da khongcherama chatkhrei. Government Railway Police GRP na ngarang miyoi ama lising ni furong gi mamal loiga da ganja ga konana Guwahati Railway Station dagi fare.